ꯅꯨꯡꯁꯥꯗꯨꯗꯤ ꯋꯥꯎꯔꯤ ꯊꯣꯛꯂꯕꯅꯤ ꯄꯨꯡꯉꯥꯟ ꯉꯥꯟꯕꯃꯛꯇꯤ ꯅꯠꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡꯗꯤ ꯆꯥꯅꯗ꯭ꯔꯤꯕ ꯃꯇꯥꯡ ꯑꯃꯅꯤ ꯄꯣꯏꯔꯩꯗꯨ ꯐꯥꯝꯂꯣꯝꯗ ꯉꯥꯒꯤ ꯃꯁꯛ ꯊꯥꯕ ꯆꯠꯂꯨꯕꯗꯒꯤ ꯀꯥꯔꯛꯏ ꯂꯩꯅꯝꯕꯤꯁꯨ ꯍꯥꯟꯅꯅ ꯃꯄꯥꯟꯗ ꯂꯩꯔꯝꯕꯅ ꯀꯥꯔꯛꯂꯤꯕ ꯄꯣꯏꯔꯩꯕꯨ ꯎꯔꯤ ꯂꯩꯅꯝ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯅꯥꯎꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯈꯣꯡ ꯅꯈꯨꯠ ꯍꯥꯝꯅꯕ ꯏꯁꯤꯡꯗꯣ ꯃꯅꯤꯡꯗ ꯏꯇꯩꯃꯅ ꯊꯝꯂꯕꯅꯤ ꯁꯠ ꯍꯥꯝꯗꯣꯔꯣ ꯏꯇꯩꯃ ꯆꯥꯛ ꯊꯤꯕꯤꯔꯒꯦ ꯑꯦ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ ꯏꯇꯩꯃ ꯅꯪ ꯇꯝꯆꯧꯁꯨ ꯉꯁꯥꯏꯈꯩ ꯂꯩꯇꯕ ꯏꯃꯥꯁꯨ ꯂꯥꯝꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯏꯊꯟꯗ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯅꯪ ꯂꯥꯛꯑꯒ ꯄꯨꯟꯅ ꯆꯥꯔꯁꯦꯅ ꯍꯥꯏꯅꯔꯕ ꯏꯆꯜꯗꯤ ꯏꯆꯜꯗꯣ ꯃꯁꯥ ꯉꯝꯗꯕꯗꯨꯗ ꯉꯁꯥꯏ ꯏꯇꯩꯃꯅ ꯁꯪꯒꯣꯝ ꯄꯤꯊꯛꯂꯨꯕꯗꯨꯅꯅꯦ ꯃꯥꯁꯨ ꯆꯥꯛ ꯂꯥꯝꯗꯦ ꯇꯥꯃꯣ ꯆꯠꯂꯛꯑꯒ ꯆꯥꯁꯦꯅ ꯉꯥꯏꯔꯤꯅꯤ ꯄꯣꯏꯔꯩ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯃꯇꯩꯃꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈ꯭ꯔꯦ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯄꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝꯗꯨ ꯆꯥꯛꯂꯨꯛ ꯃꯥꯡꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯊꯅꯔꯤ ꯄꯤꯕꯥꯗꯤ ꯑꯍꯜꯅꯤ ꯁꯥꯗꯅ ꯃꯇꯣꯝꯇ ꯄꯨꯈꯝ ꯑꯃꯗ ꯐꯝꯗꯨꯅ ꯆꯥꯛꯇꯨ ꯆꯥꯔꯤ ꯂꯩꯅꯝꯕꯤꯅ ꯃꯅꯦꯝꯒ ꯑꯗꯨꯒ ꯄꯨꯈꯝ ꯑꯃꯗꯅ ꯍꯥꯟꯅꯒꯨꯝ ꯄꯣꯏꯔꯩ ꯃꯕꯨꯡ ꯃꯆꯜ ꯑꯅꯤꯗꯨ ꯐꯝꯂꯤ ꯄꯥꯟꯊꯣꯏ ꯃꯈꯨꯠꯇꯨꯅ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠꯇꯨꯗꯒꯤ ꯀꯔꯤꯅꯣꯃ ꯂꯧꯈꯠꯀꯦ ꯇꯧꯏ ꯁꯥꯔꯝꯂꯤꯕ꯭ꯔꯥ ꯈꯪꯗꯦ ꯃꯈꯨꯠꯇꯣ ꯑꯃꯨꯛ ꯐꯤꯗ꯭ꯔꯤꯡ ꯀꯜꯂꯤ ꯄꯣꯏꯔꯩ ꯆꯥꯛꯇꯨ ꯇꯣꯠꯅ ꯃꯆꯜꯕꯨ ꯌꯦꯡꯗꯨꯅ ꯀꯩꯗꯧꯔꯒꯦ ꯄꯣꯏꯔꯩ ꯀꯩꯁꯨ ꯍꯥꯏꯗ ꯃꯆꯜꯅ ꯂꯧꯊꯒꯦ ꯇꯧꯔꯝꯂꯤꯕꯗꯨ ꯃꯥꯅ ꯑꯣꯏꯅ ꯂꯧꯊꯕꯤꯗꯨꯅ ꯃꯆꯜꯒꯤ ꯃꯥꯡꯗ ꯊꯝꯂꯩ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯁꯦ ꯉꯁꯤꯗꯤ ꯆꯥꯛ ꯈꯔ ꯌꯥꯝ ꯆꯥꯒꯗꯕꯅꯤꯀꯣ ꯄꯥꯟꯊꯣꯏ ꯃꯕꯨꯡꯗ ꯌꯦꯡꯗꯨꯅ ꯍꯣꯔꯦꯟ ꯑꯣꯏꯅ ꯆꯥꯔꯒꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯣ ꯇꯣꯛꯑꯒꯦ ꯍꯥꯏꯔꯣ ꯁꯤꯒ ꯇꯣꯠꯄꯁꯤ ꯂꯣꯏꯔꯒ ꯇꯣꯛꯑꯗꯣꯏꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯥꯔꯨꯔꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩ ꯍꯧꯒꯠꯀꯦ ꯇꯧꯏ ꯄꯥꯟꯊꯣꯏ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯃꯕꯨꯡꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯗꯨꯅ ꯊꯝꯆꯥ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯩ ꯆꯥꯛ ꯃꯌꯥꯝ ꯆꯥꯔꯒꯦ ꯃꯌꯥꯝ ꯆꯥꯗꯣꯏꯅꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯇꯨ ꯆꯥꯛꯈꯣꯝ ꯑꯃ ꯐꯠ ꯍꯨꯏ ꯃꯈꯨꯠꯇꯣ ꯑꯃꯨꯛꯁꯨ ꯐꯠ ꯀꯜꯂꯒ ꯁꯣꯔꯅ ꯑꯃꯨꯛ ꯐꯨ ꯀꯥꯝꯃꯤ ꯅꯈꯨꯠꯇꯨꯅ ꯑꯃꯨꯛ ꯀꯩꯗꯧꯔꯕ ꯈꯨꯠꯁꯦ ꯊꯨꯞꯄꯦ ꯈꯨꯖꯤꯟ ꯀꯛꯄꯗ ꯁꯣꯛꯈ꯭ꯔꯤꯕ ꯌꯥꯔꯦ ꯅꯈꯨꯠ ꯍꯥꯝꯗꯣꯛ ꯄꯥꯟꯊꯣꯏ ꯍꯧꯒꯠꯅꯤꯡ ꯂꯩꯔꯝꯕꯒ ꯃꯈꯨꯠꯇꯨ ꯈꯨꯖꯝ ꯀꯣꯝꯄꯥꯛꯇꯨꯗ ꯐꯠ ꯍꯥꯝꯗꯣꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯉꯥꯏꯈꯣ ꯅꯪꯗꯨ ꯆꯥꯛ ꯇꯣꯛꯑꯣ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯇꯨ ꯐꯥꯟꯁꯤꯗ ꯐꯝꯃꯣ ꯄꯥꯟꯊꯣꯏ ꯃꯕꯨꯡꯅ ꯂꯥꯝꯗꯨꯅ ꯄꯤꯔꯛꯂꯤꯕ ꯐꯥꯟꯗꯨꯗ ꯇꯞꯅ ꯐꯝꯊꯩ ꯑꯗꯨꯒ ꯃꯕꯨꯡꯅ ꯀꯔꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯄ ꯃꯥ ꯉꯥꯏꯔꯤ ꯄꯣꯏꯔꯩ ꯄꯤꯛꯇꯛ ꯇꯧꯕ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯁꯦꯝꯗꯨꯅ ꯃꯁꯜꯗ ꯏꯟꯕꯤꯔꯛꯏ ꯄꯥꯟꯊꯣꯏꯁꯨ ꯃꯕꯨꯡꯅ ꯏꯜꯂꯛꯂꯕꯅꯤꯅ ꯀꯩꯁꯨ ꯍꯥꯏꯗ ꯆꯥꯛꯇꯨ ꯇꯨꯃꯤꯟ ꯆꯥꯔꯤ ꯄꯣꯏꯔꯩ ꯅꯣꯛꯃꯤ ꯃꯥꯒꯤ ꯃꯆꯜ ꯁꯅꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯠ ꯁꯣꯛꯑꯗꯤ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯏꯆꯜꯒꯤ ꯆꯥꯛ ꯏꯟꯅꯕ ꯇꯝꯆꯥ ꯂꯩꯔꯤꯁꯤꯗꯤ ꯄꯥꯟꯊꯣꯏ ꯃꯕꯨꯡꯗ ꯅꯨꯡꯁꯤꯅ ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯅꯗꯨꯅ ꯆꯥꯛꯇꯨ ꯆꯥꯔꯤ ꯍꯥꯎꯕ꯭ꯔꯣ ꯑꯃꯨꯛꯀ ꯁꯤ ꯍꯟꯗꯛꯃꯨꯛ ꯊꯥꯡꯒꯠꯂꯛꯄ ꯆꯥꯛꯈꯣꯝꯗꯨꯃ ꯄꯥꯟꯊꯣꯏꯅ ꯇꯥꯞ ꯐꯥꯗꯨꯅ ꯃꯕꯨꯡꯗ ꯑꯣꯏꯅ ꯁꯠ ꯏꯟꯁꯤꯜꯂꯤ ꯄꯣꯏꯔꯩꯁꯨ ꯆꯥꯛꯈꯣꯝꯗꯨꯃꯗꯤ ꯆꯥꯁꯤꯜꯂꯤ ꯑꯗꯨꯒ ꯑꯃꯒꯁꯨ ꯑꯃꯨꯛ ꯃꯆꯜꯒꯤ ꯆꯤꯟꯕꯥꯜ ꯇꯝꯅ ꯄꯨꯈꯠꯂꯛꯏ ꯄꯥꯟꯊꯣꯏ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯊꯝꯆꯥ ꯌꯥꯔꯦ ꯑꯩ ꯑꯣꯏ ꯅꯁꯥꯁꯨ ꯉꯝꯗꯅ ꯆꯥꯛ ꯊꯦꯡꯅ ꯑꯃꯨꯛꯇꯪ ꯆꯥꯔꯗꯤ ꯌꯥꯔꯣꯏ ꯁꯤ ꯈꯤꯇꯪ ꯆꯥꯁꯤꯟꯈꯤꯁꯤ ꯄꯥꯟꯊꯣꯏ ꯃꯆꯤꯟ ꯄꯩꯊꯣꯛꯇꯨꯅ ꯄꯨꯛꯀ ꯊꯟꯕꯁꯤꯗ ꯊꯤ ꯑꯃꯨꯛ ꯄꯜꯂꯛꯏꯅꯦ ꯍꯩ ꯑꯩꯅ ꯊꯤꯅꯧ ꯍꯥꯏꯔꯒ ꯍꯪꯒꯣꯏꯔꯤꯅꯤꯅ ꯃꯥꯅ ꯑꯣꯏꯅ ꯊꯤꯗꯣ ꯗꯥꯏꯔꯦꯛ ꯄꯟꯖꯔꯦ ꯊꯤꯅꯥꯎꯗꯨꯁꯨ ꯊꯤ ꯅꯠꯇ꯭ꯔꯣ ꯇꯝꯆꯥ ꯄꯤꯕꯥꯗꯤ ꯁꯣꯝꯗ ꯆꯥꯅ ꯅꯣꯛꯅꯤ ꯂꯩꯅꯝꯕꯤ ꯃꯅꯥꯎ ꯑꯃꯗꯤ ꯃꯆꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯔꯦꯗ ꯆꯥꯛ ꯉꯥꯏꯍꯥꯛ ꯆꯥꯁꯤꯀꯣ ꯊꯤꯒꯤ ꯋꯥꯔꯤꯗꯨꯅ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯆꯨꯞꯄ ꯁꯥꯟꯅꯔꯣꯅꯕꯥꯅꯤ ꯑꯃꯥꯡꯕꯒꯤ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯩꯀꯣ ꯅꯣꯏ ꯃꯣꯏ ꯄꯨꯂꯞꯇꯨ ꯂꯩꯅꯝꯕꯤꯒꯤ ꯋꯥꯗꯨꯗ ꯋꯥ ꯍꯦꯛ ꯅꯣꯛꯏ ꯑꯁꯨꯝꯅ ꯁꯥꯟꯅꯗꯅ ꯆꯥꯛꯇꯨ ꯐꯅꯌꯥꯝꯅ ꯆꯥꯈ꯭ꯔꯦ ꯑꯅꯤꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯄꯣꯏꯔꯩ ꯃꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯅ ꯍꯥꯏꯔꯛꯏ ꯌꯥꯔ ꯍꯧꯒꯠꯂꯣ ꯍꯤꯗꯥꯛꯀ ꯆꯥꯅꯕ ꯂꯩꯔꯝꯃꯣ ꯆꯠꯂꯣ ꯄꯥꯟꯊꯣꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯨ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯄꯣꯏꯔꯩꯁꯨ ꯐꯗꯤ ꯑꯃꯗ ꯃꯈꯨꯠꯇꯨ ꯀꯪꯅ ꯇꯩꯊꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯣꯝ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯥꯃꯦꯜꯗꯨ ꯕꯦꯜꯀꯣꯅꯤꯗꯨꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠꯇ ꯍꯨꯝꯂꯤ ꯅꯥꯝꯃꯅ ꯃꯣꯕꯥꯏꯜꯗꯨ ꯄꯥꯏꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯏꯁꯀ꯭ꯔꯤꯟꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯃꯨꯛꯀꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯤ ꯋꯥꯈꯜꯗꯨꯁꯨ ꯑꯗꯨꯛ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯧꯅꯤ ꯅꯨꯄꯥ ꯃꯥꯅꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗꯅꯤ ꯃꯃꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯏꯁꯨ ꯃꯆꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯝꯗ ꯂꯥꯛꯇꯨꯅ ꯊꯣꯏꯕ ꯄꯥꯃꯦꯜ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯃꯣꯕꯥꯏꯜꯗꯨ ꯐꯠꯂꯧ ꯇꯧꯁꯤꯟꯗꯨꯅ ꯄꯣꯀꯦꯠ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯄꯥꯃꯦꯜꯅ ꯍꯥꯏ
ꯀꯩꯗꯧꯔꯒꯦ ꯃꯥ? ꯅꯁꯥꯒꯤ ꯊꯕꯛ ꯑꯃꯁꯨ ꯇꯧꯖꯔꯦ. ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ. ꯑꯊꯨꯕ ꯃꯇꯝꯗꯅꯦ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ ꯊꯣꯏꯕ. ꯃꯥ, ꯅꯨꯡꯁꯤꯕ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯂꯨꯍꯣꯡꯕꯗ ꯍꯥꯏꯁꯤꯕꯣ. ꯑꯃꯃꯨꯛ ꯂꯨꯍꯣꯡꯅꯤ ꯂꯣꯏꯕꯒ ꯑꯩꯃꯨꯛ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯉꯥꯛꯇ. ꯍꯩꯃꯥ, ꯀꯔꯤꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ? ꯃꯥꯒꯤ ꯃꯇꯥꯡꯅ ꯃꯇꯝꯅ ꯍꯥꯏꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯣ? ꯀꯔꯤꯅꯣꯅꯤ ꯃꯁꯤꯕꯣ? ꯄꯥꯃꯦꯜ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯑꯗꯣ ꯑꯩꯒꯤꯗꯤ ꯃꯇꯝ ꯈꯔꯒ ꯁꯥꯡꯗꯣꯛꯄꯤꯈꯣꯕ. ꯑꯩꯅ ꯃꯇꯝ ꯆꯥꯔꯁꯨ ꯆꯥꯗꯕ ꯃꯤ ꯂꯩꯔꯤ. ꯃꯤꯗꯨꯒꯤ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯑꯩ ꯉꯥꯏꯈꯤꯒꯦ ꯈꯜꯂꯤ. ꯁꯤꯐꯥꯎꯗꯪꯗꯤ ꯃꯃꯥꯁꯨ ꯉꯥꯏꯕꯤꯔꯣ. ꯍꯥꯏꯔꯝꯗꯨꯅ ꯄꯥꯃꯦꯜ ꯊꯣꯛꯈꯤ. ꯂꯤꯛꯂꯥꯏꯁꯨ ꯉꯛꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ. ꯁꯣꯝꯗꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯆꯦꯞꯅꯃꯨꯛ ꯌꯦꯡ ꯆꯨꯝꯅꯃꯨꯛ ꯌꯦꯡ ꯁꯤꯡꯌꯦꯜꯗꯨ ꯃꯁꯝ ꯀꯟꯅ ꯍꯥꯠꯂꯤ. ꯇꯥꯟꯖꯥꯗꯨꯗ ꯐꯃꯨꯡ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯣꯕꯥꯏꯜꯗꯨ ꯔꯤꯡ ꯈꯤꯡꯂꯛꯏ. ꯚꯥꯏꯕ꯭ꯔꯦꯁꯟꯒ ꯂꯣꯏꯅꯅ ꯈꯤꯡꯂꯛꯇꯨꯅ ꯂꯩꯔꯤꯕ ꯀꯣꯜ ꯔꯤꯡꯗꯨꯅ ꯈꯤꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯨꯄꯤꯗꯨ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯣꯕꯥꯏꯜꯗꯨ ꯃꯈꯨꯠꯅ ꯇꯥꯞ ꯄꯥꯏꯈꯠꯂꯤ. ꯇꯧꯔꯛꯂꯤꯕ ꯀꯣꯂꯔꯗꯨ ꯎꯕꯗ ꯃꯥ ꯅꯣꯛꯐꯦꯠ ꯇꯧꯏ. ꯀꯣꯜꯗꯨ ꯊꯨꯅ ꯔꯤꯁꯤꯞ ꯇꯧꯗꯨꯅ ꯅꯥꯀꯣꯡ ꯃꯌꯥꯗ ꯅꯞꯁꯤꯜꯂꯤ. ꯑꯗꯨꯒ ꯃꯆꯤꯟꯕꯥꯜ ꯃꯆꯥꯗꯨꯅ ꯍꯥꯏꯐꯦꯠ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯁꯤꯡꯌꯦꯜꯅ ꯍꯥꯏ, "ꯍꯜꯂꯣ ꯇꯝꯆꯥ." ꯐꯣꯟꯗꯒꯤ ꯄꯣꯏꯔꯩꯅ, "ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ꯭ꯔꯣ?" "ꯂꯣꯏꯔꯦ. ꯑꯩ ꯅꯣꯏ ꯒꯦꯠ ꯃꯃꯥꯡꯗ ꯂꯩꯔꯦ. ꯅꯣꯏ ꯇꯝꯆꯧ ꯂꯩꯇꯦ ꯈꯪꯕꯒꯤ ꯗꯥꯏꯔꯦꯛꯇ ꯉꯥꯏꯔꯕ." "ꯊꯣꯔꯛꯑꯒꯦ." "ꯀꯦꯔꯤꯔꯣ? ꯑꯩꯒ ꯎꯅꯗꯣꯔꯦꯅ?" "ꯍꯣꯏ." "ꯕꯤꯅꯣꯛꯀꯤꯅꯤ ꯄꯥꯝꯃꯨꯏꯀꯣ." "ꯎꯔꯁꯨ ꯇꯝꯆꯥꯒꯤ ꯃꯥꯏꯅꯤ." "ꯀꯔꯤꯕꯣ?" "ꯇꯝꯆꯥꯒ ꯆꯠꯃꯤꯟꯅꯔꯤꯕꯤ ꯑꯩꯕꯨ ꯏꯊꯤ ꯊꯣꯔꯛꯑꯦꯗꯣ ꯃꯤꯅ ꯍꯣꯔꯦꯟ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯄꯨꯔꯤꯕ ꯅꯨꯄꯤꯁꯦ ꯊꯤꯈ꯭ꯔꯦꯗ ꯍꯥꯏꯔꯣꯏꯗ꯭ꯔꯣ? ꯏꯀꯥꯏꯖꯗ꯭ꯔꯣ ꯇꯝꯆꯥ?" "ꯐꯖꯔꯒꯅ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯄꯨꯔꯤꯕ ꯅꯨꯄꯤꯁꯦ ꯐꯖꯈ꯭ꯔꯦꯗ ꯀꯥꯏꯅ ꯍꯥꯏꯅꯗꯣꯏꯅꯦꯕ?" "ꯍꯣꯏ ꯍꯥꯏꯗꯣꯏꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡꯌꯦꯜ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯕꯦꯒꯇꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯊꯣꯔꯛꯏ. ꯒꯦꯠꯇꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯌꯦꯡꯂꯛꯏ. ꯄꯣꯏꯔꯩꯅ ꯃꯥꯕꯨ ꯉꯥꯏꯔꯤꯗꯨꯁꯨ ꯁꯤꯡꯌꯦꯜ ꯎꯏ, ꯄꯣꯏꯔꯩꯅꯁꯨ ꯎꯏ. ꯁꯤꯡꯌꯦꯜ ꯅꯣꯛꯃꯤ ꯃꯥꯕꯨ ꯉꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯡꯗ ꯃꯣꯜꯂꯤ ꯆꯪꯁꯤꯜꯂꯤ. ꯄꯣꯏꯔꯩ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯣꯡꯂꯨ ꯀꯥꯈꯠꯂꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯤ. ꯍꯥꯏꯕ ꯏꯟꯕꯤꯒꯨꯝ ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥꯗꯨꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ. ꯉꯁꯥꯏ ꯑꯃꯗꯒꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯕꯨ ꯌꯦꯡꯂꯝꯕ ꯑꯣꯏꯔꯤꯕ ꯖꯥꯠꯂ ꯄꯥꯃꯦꯜ ꯃꯥꯁꯨ ꯂꯥꯞꯇꯛꯅ ꯆꯠꯃꯤꯟꯅꯈ꯭ꯔꯤꯕ ꯑꯅꯤꯗꯨꯕꯨ ꯃꯔꯧ ꯂꯩꯅ ꯌꯦꯡꯍꯧꯔꯤ. ꯄꯪꯂꯥꯞꯇꯕ ꯄꯥꯛ ꯑꯃꯗ ꯂꯥꯛꯇꯨꯅ ꯑꯅꯤꯗꯨ ꯐꯝꯊꯃꯤꯟꯅꯩ. ꯅꯨꯡꯁꯤꯅꯕꯒꯤ ꯍꯧꯅ ꯁꯥꯔ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯒꯤ ꯃꯥꯏꯊꯣꯡ ꯑꯅꯤꯃꯛꯇꯨ ꯅꯣꯛꯃꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯛꯊꯅꯕ ꯍꯧꯔꯛꯂꯦ. ꯄꯣꯏꯔꯩ ꯁꯤꯡꯌꯦꯜꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ, "ꯑꯩꯁꯦ ꯐꯅꯌꯥꯝꯅꯗꯤ ꯍꯣꯡꯂꯦꯀꯣ?" "ꯌꯥꯝ ꯍꯣꯡꯉꯦ." ꯁꯅꯥꯔꯩꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯟꯕꯁꯦ ꯃꯔꯝꯅ ꯃꯔꯝ ꯑꯣꯏꯕ, ꯋꯥꯈꯜꯅ ꯋꯥꯈꯜ ꯇꯥꯔꯤꯕ, ꯏꯌꯥ ꯅꯨꯄꯥꯕꯨ ꯑꯣꯏꯅꯤꯡꯉꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯗꯤ ꯍꯥꯏꯅꯔꯦꯡꯉꯣ." "ꯁꯦꯁ, ꯃꯥꯅ ꯂꯧꯕ ꯅꯨꯄꯤꯗꯨꯗꯤ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯦ ꯀꯥꯏꯗ ꯍꯥꯏꯅꯗ꯭ꯔꯣ?" "ꯑꯗꯨꯗꯤ ꯈꯪꯗꯤꯌꯦ." "ꯍꯥꯟꯅꯗꯤ ꯂꯩꯀꯥꯏꯁꯤꯗ ꯍꯨꯔꯥꯟꯕꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ ꯀꯥꯏꯅꯒꯗꯤ ꯍꯥꯏꯅꯕ ꯇꯥꯗ꯭ꯔꯣ?" "ꯌꯥꯔꯦꯕ, ꯍꯦꯛ ꯇꯧꯔꯦ ꯍꯨꯔꯥꯟꯕꯗ ꯍꯥꯏꯂꯩ." "ꯍꯥꯏꯗꯤ ꯌꯥꯕ꯭ꯔꯣ? ꯑꯩꯅ ꯉꯥꯅꯨ ꯍꯨꯔꯥꯟꯕ ꯆꯠꯂꯝꯗ꯭ꯔꯗꯤ ꯏꯕꯥꯅꯤ ꯉꯁꯤ ꯅꯨꯡꯁꯤꯅꯔꯤꯁꯦ ꯅꯨꯡꯁꯤꯅꯔꯝꯈꯤꯗ꯭ꯔꯣ?" ꯁꯤꯡꯌꯦꯜ ꯅꯣꯛꯇꯨꯅ, "ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯤꯈꯤꯕ ꯈꯨꯀꯤꯗꯣ ꯍꯣꯏꯃ." "ꯅꯨꯃꯤꯠꯇꯨꯗꯗꯤ ꯇꯝꯆꯥꯁꯦ." ꯇꯥꯟꯖꯥꯗꯨꯗ ꯕꯦꯒꯇ ꯌꯥꯎꯔꯤꯕ ꯁꯤꯡꯌꯦꯜꯒꯤ ꯃꯣꯕꯥꯏꯜꯗꯨ ꯔꯤꯡ ꯈꯤꯡꯂꯛꯏ. ꯁꯤꯡꯌꯦꯜ ꯕꯦꯒꯇꯒꯤ ꯐꯣꯟꯗꯨ ꯐꯠ ꯂꯧꯊꯣꯛꯏ. ꯋꯥꯗꯨ ꯂꯣꯏꯁꯤꯟꯈꯤꯗꯕꯗꯨꯗ ꯄꯣꯏꯔꯩꯅ, "ꯅꯨꯃꯤꯠꯇꯨꯗ ꯀꯩꯗꯧꯔꯕ?" ꯁꯤꯡꯌꯦꯜ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯅ, "ꯉꯥꯏꯈꯨꯋꯣ, ꯀꯣꯜ ꯑꯃ ꯂꯥꯛꯏ." ꯄꯣꯏꯔꯩ ꯁꯀ꯭ꯔꯤꯟꯗꯨꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯒ, "ꯀꯅꯥꯅꯣ?" ꯌꯥꯝꯕꯨꯡ ꯍꯥꯏꯗꯨꯅ. ꯁꯤꯡꯌꯦꯜ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯗꯨꯅ, "ꯍꯜꯂꯣ ꯌꯥꯝꯕꯨ, ꯀꯩ ꯂꯩꯔꯒꯦ?" "ꯑꯁ ꯀꯩ ꯂꯩꯔꯦ ꯀꯥꯏꯅ, ꯑꯉꯥꯡ ꯑꯃ ꯉꯁꯤ ꯆꯩ ꯆꯥꯅꯤꯀꯣ." "ꯍꯩꯃꯥ, ꯑꯩ ꯌꯨꯝꯗ ꯂꯩꯇꯦ ꯌꯥꯝꯕꯨ." ꯄꯣꯏꯔꯩ ꯃꯅꯥꯗꯨ ꯍꯥꯏꯐꯦꯠꯀ ꯊꯥꯡꯒꯠꯇꯨꯅ ꯐꯣꯟꯗꯒꯤ ꯉꯥꯡꯂꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯤ. "ꯌꯨꯝꯗ ꯂꯩꯇꯕꯗꯨꯒꯤꯅꯤ ꯑꯩꯅ ꯆꯩ ꯆꯥꯅꯤ ꯍꯥꯏꯔꯤꯁꯦ. ꯑꯉꯥꯡꯅ ꯏꯔꯥꯡ ꯌꯥꯝ ꯄꯥꯝꯃꯗꯤ ꯅꯈꯣꯡ ꯊꯨꯗꯦꯛꯀꯗꯧꯅꯤ ꯈꯪꯉꯣ." ꯄꯥꯃꯦꯜꯅ ꯍꯥꯏꯔꯛꯂꯤ ꯋꯥꯉꯥꯡꯗꯨꯗ ꯄꯣꯏꯔꯩ ꯁꯤꯡꯌꯦꯜꯗ ꯄꯩꯔꯞ ꯌꯦꯡꯂꯛꯏ. ꯁꯤꯡꯌꯦꯜꯁꯨ ꯄꯣꯏꯔꯩꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯐꯣꯟꯗꯨꯗ ꯃꯣꯟꯁꯤꯜꯂꯤ. "ꯌꯥꯝꯕꯣ, ꯑꯩ ꯀꯣꯟꯅ ꯇꯧꯔꯛꯀꯦꯀꯣ, ꯌꯨꯝꯗ ꯌꯧꯔꯒ." "ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯂꯥꯛꯀꯗꯕ?" "ꯂꯥꯛꯇꯣꯔꯦ." "ꯀꯅꯥ ꯆꯠꯂꯤꯕ?" "ꯌꯥꯝꯕꯣ, ꯑꯩ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯇꯧꯔꯛꯑꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯃꯦꯜꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯔꯝꯗꯅ ꯁꯤꯡꯌꯦꯜꯅ ꯀꯣꯜꯗꯨ ꯐꯠ ꯀꯛꯊꯠꯂꯤ. ꯁꯤꯡꯌꯦꯜ
ꯅꯦ ꯇꯥꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯄꯣꯏꯔꯩꯔꯣꯝꯗ ꯌꯦꯡꯂꯛꯄꯗꯗꯤ ꯄꯣꯏꯔꯩꯅ ꯃꯉꯣꯟꯗ ꯍꯥꯟꯅꯅ ꯄꯩꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯁꯤꯡꯌꯦꯜꯅ ꯑꯣꯏꯅ ꯋꯥꯍꯪ ꯇꯧꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯇꯝꯆꯥ? ꯌꯥꯝꯕꯨꯡ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ? ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯅꯤ, ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯗꯨꯅꯤ, ꯀꯅꯥꯅꯣ ꯍꯪꯉꯤꯁꯤ? ꯁꯤꯡꯌꯦꯜ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯇꯞꯊꯗꯨꯅ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ꯫ ꯄꯣꯏꯔꯩ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯏꯔꯥꯡꯕ ꯃꯇꯧꯗ ꯃꯈꯥ ꯇꯥꯔꯛꯏ꯫ ꯇꯥꯃꯣꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯗꯤ ꯅꯪꯉꯣꯟꯗ ꯀꯩꯒꯤ ꯀꯣꯜ ꯇꯧꯔꯛꯏꯕ? ꯑꯁ ꯌꯥꯔꯦꯕ ꯇꯝꯆꯥ, ꯀꯩꯅꯣ ꯈꯪꯗꯦꯃꯤ꯫ ꯈꯪꯗꯦ ꯍꯥꯏꯔꯒ ꯋꯥ ꯇꯦꯟꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯃꯥꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯅ ꯅꯪꯅ ꯀꯣꯜ ꯀꯩꯗꯨꯅ ꯀꯩꯒꯤꯅꯣ ꯑꯗꯨꯒ? ꯋꯥꯊꯤ ꯋꯥꯔꯦꯝ ꯋꯥꯀꯣꯏ ꯁꯨꯔꯒ ꯂꯩꯋꯥ ꯍꯥꯏꯕ꯭ꯔꯣ? ꯀꯩꯅꯣ ꯈꯪꯗꯦꯅꯤ꯫ ꯄꯣꯏꯔꯩ ꯐꯤꯡꯒꯠꯇꯨꯅ ꯋꯥ ꯉꯥꯡꯕꯗ ꯃꯤ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯗꯤꯅꯦ꯫ ꯁꯤꯡꯌꯦꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯁꯥꯗꯣ ꯐꯦꯡꯂꯥꯎꯅ ꯆꯣꯡꯈꯠꯂꯤ꯫ ꯇꯊꯛ ꯃꯃꯤꯠꯇꯨꯅꯁꯨ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯤ꯫ ꯁꯥꯎꯔꯔꯣꯏꯒꯦ ꯈꯟꯕꯅꯦ ꯑꯩꯁꯦ, ꯅꯝ ꯗꯥꯏꯔꯦꯛ ꯁꯥꯎꯍꯜꯂꯦ ꯍꯥꯏꯕꯅꯤꯗ꯫ ꯁꯤꯡꯌꯦꯜ ꯅꯨꯄꯥꯗꯨꯗ ꯀꯤꯔꯨꯛ ꯌꯦꯡꯗꯨꯅ ꯇꯝꯆꯥ ꯁꯥꯎꯅꯨ, ꯑꯩ ꯐꯖꯅ ꯍꯥꯏꯒꯦꯕ꯫ ꯄꯣꯏꯔꯩ ꯈꯨꯝꯂꯛꯇꯦ, ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯐꯝꯂꯤ꯫ ꯁꯤꯡꯌꯦꯜꯗꯤ ꯏꯇꯞ ꯇꯞꯅ ꯃꯈꯥꯗꯨꯃꯛ ꯇꯥꯔꯤ꯫ ꯌꯥꯝꯕꯨꯡ ꯍꯥꯏꯁꯦ ꯑꯩꯒꯤꯗꯤ ꯑꯅꯤꯁꯨꯕ ꯏꯕꯨꯡꯒꯨꯝꯕꯅꯤ꯫ ꯑꯩꯈꯣꯏ ꯇꯥꯝꯆꯧꯒ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯕ ꯈꯛ ꯅꯠꯇꯅ ꯃꯣꯏꯒꯤ ꯃꯃꯥꯁꯤꯒ ꯑꯩꯈꯣꯏ ꯃꯃꯥꯒꯁꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯀ꯭ꯂꯣꯁ ꯐ꯭ꯔꯦꯟꯅꯤ꯫ ꯌꯥꯝꯕꯨꯡ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤꯒ ꯑꯩꯈꯣꯏꯒꯁꯨ ꯌꯥꯝ ꯅꯛꯁꯤꯟꯅꯅ ꯂꯣꯏꯅꯩ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯑꯩ ꯁꯦꯟꯅꯕꯗꯧꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯌꯥꯝꯕꯨꯡꯅꯁꯨ ꯑꯩꯕꯨ ꯑꯗꯨꯝ ꯁꯦꯟꯅꯕꯤꯕꯅꯤ꯫ ꯃꯣꯏꯒꯤꯗꯤ ꯅꯨꯄꯤ ꯌꯥꯎꯖꯗꯕꯒꯤ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯑꯗꯨꯝ ꯇꯧꯕꯤꯕꯅꯤ꯫ ꯄꯣꯏꯔꯩꯁꯨ ꯍꯧꯖꯤꯛꯇꯗ ꯈꯔ ꯇꯞꯊꯔꯛꯇꯨꯅ ꯁꯦꯡꯗꯤ ꯁꯦꯡꯉꯤꯀꯣ ꯅꯪꯒꯤꯁꯦ? ꯁꯤꯡꯌꯦꯜ ꯃꯉꯛ ꯅꯣꯝꯗꯨꯅ ꯁꯦꯡꯉꯤ, ꯁꯥꯎꯔꯅꯨꯀꯣ ꯇꯝꯆꯥ꯫ ꯐꯔꯦ ꯑꯗꯨꯗꯤ ꯁꯦꯝ ꯁꯥꯉꯝꯃꯧꯗꯦ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ, ꯑꯗꯣ ꯇꯝꯆꯥ ꯁꯥꯎꯗ꯭ꯔꯦꯀꯣ? ꯍꯣꯏ ꯁꯥꯎꯖꯗ꯭ꯔꯦ, ꯁꯥꯎꯒꯦ ꯈꯜꯂꯁꯨ ꯉꯝꯍꯟꯗ꯭ꯔꯒ ꯅꯪꯅ꯫ ꯁꯤꯡꯌꯦꯜꯁꯨ ꯍꯧꯖꯤꯛꯇꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯔꯝ ꯆꯥꯗꯅ ꯁꯥꯎꯖꯔꯒ ꯇꯝꯆꯥꯅ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ꯫ ꯉꯥꯜꯂꯝꯕ ꯀꯣꯔꯧ ꯃꯥꯅ ꯄꯨꯔꯝꯕ ꯊꯧꯗꯥꯡ ꯄꯨꯝꯕ ꯑꯃꯃꯝ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯗꯨꯅ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯦꯜ ꯌꯥꯏ꯫ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯗꯨꯅ ꯆꯪꯈ꯭ꯔꯤ ꯀꯣꯔꯧ ꯍꯟꯕꯁꯨ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯉꯁꯤꯗꯤ ꯄꯥꯟꯊꯣꯏꯁꯨ ꯃꯁꯥ ꯈꯔ ꯀꯟꯈꯠꯂꯕꯅꯤꯅ ꯍꯥꯟꯅꯒꯨꯝ ꯃꯥꯒꯤ ꯁ꯭ꯇꯗꯤ ꯔꯨꯝ ꯂꯩꯔꯤꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏꯔꯤꯛ ꯑꯃ ꯐꯥꯛꯇꯣꯛꯇꯨꯅ ꯄꯥꯕ ꯍꯧꯒꯠꯂꯤ꯫ ꯃꯁꯜ ꯅꯤꯡꯕ ꯃꯕꯨꯡꯗꯨꯁꯨ ꯃꯅꯥꯛꯇ ꯃꯁꯜ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯗꯨꯕꯨ ꯁꯪꯕꯤꯔꯤ꯫ ꯁꯤꯕꯨ ꯍꯩꯔꯤꯕ꯭ꯔꯥ ꯁꯤ ꯍꯩꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯟꯗꯨꯅꯁꯨ ꯇꯥꯛꯂꯤ꯫ ꯄꯥꯟꯊꯣꯏ ꯂꯥꯏꯔꯤꯛꯇ ꯌꯦꯡꯂꯝꯕ ꯃꯃꯤꯠ ꯑꯗꯨꯅ ꯃꯕꯨꯡꯗ ꯑꯃꯨꯛ ꯌꯦꯡꯂꯛꯇꯨꯅ ꯇꯝꯆꯥ꯫ ꯄꯣꯏꯔꯩ ꯃꯁꯜꯗ ꯌꯦꯡꯂꯛꯇꯅ ꯈꯨꯝꯃꯤ ꯅꯥꯕ ꯐꯔꯕꯅꯤꯅ ꯍꯌꯦꯡꯗꯒꯤ ꯁ꯭ꯀꯨꯜ ꯆꯠꯂꯒꯦ꯫ ꯄꯣꯏꯔꯩ ꯍꯟꯗꯛꯃꯨꯛꯇꯤ ꯃꯁꯜꯗ ꯌꯦꯡꯗꯨꯅ ꯅꯪꯕꯨ ꯉꯝꯃꯗ꯭ꯔꯅꯦ? ꯉꯝꯃꯅꯤ, ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯁꯤꯗꯤ꯫ ꯏꯆꯜꯁꯤꯅ ꯀꯩꯁꯨꯕꯨꯗꯤ ꯇꯧꯗ꯭ꯔꯦꯗ꯫ ꯍꯟꯗꯛꯇꯤ ꯆꯥꯕ ꯊꯛꯄ ꯆꯥꯡ ꯅꯥꯏꯗꯕ ꯌꯥꯗ꯭ꯔꯦꯀꯣ? ꯇꯨꯝꯕꯁꯨ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯅꯕ ꯍꯣꯠꯅꯒꯗꯕ꯫ ꯏꯁꯥ ꯉꯝꯗ꯭ꯔꯗꯤ ꯆꯥꯛꯁꯨ ꯆꯥꯅꯤꯡꯗꯅ ꯇꯨꯝꯕꯁꯨ ꯃꯊꯟꯇ ꯌꯥꯗ꯭ꯔꯒ꯫ ꯑꯗꯨꯅꯦ ꯑꯩꯁꯦ ꯅꯥꯗ꯭ꯔꯤꯉꯩꯗꯅꯦ ꯅꯥꯗꯅꯕ ꯇꯧꯒꯗꯕ꯫ ꯇꯥꯟꯖꯥꯗꯨꯗ ꯆꯥꯛꯈꯨꯝꯗꯒꯤ ꯂꯩꯅꯝꯕꯤꯅ ꯑꯇꯣꯝꯕ, ꯄꯣꯏꯔꯩ, ꯅꯣꯏꯕꯨ ꯇꯥꯔꯕꯣ? ꯄꯣꯏꯔꯩꯁꯨ ꯇꯥꯔꯗꯨꯅ ꯑꯧ ꯇꯥꯔꯤ ꯇꯩꯃ꯫ ꯆꯥꯛ ꯊꯥꯡꯗꯣꯛꯑꯦ, ꯑꯉꯥꯡꯗꯨꯁꯨ ꯄꯨꯕꯤꯔꯣ ꯂꯥꯛꯑꯣ꯫ ꯍꯣꯏ ꯇꯩꯃ꯫ ꯏꯆꯜꯁꯤꯅ ꯀꯣꯟꯅ ꯄꯥꯔꯁꯤ, ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯈꯤꯁꯤ ꯂꯥꯛꯑꯣ꯫ ꯑꯅꯤꯗꯨꯁꯨ ꯆꯥꯛꯈꯨꯝ ꯂꯩꯔꯤꯕꯗꯣꯝꯗ ꯆꯪꯃꯤꯟꯅꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯁꯤꯡꯌꯦꯜ ꯄꯥꯃꯦꯜꯅ ꯉꯁꯥꯏꯗꯒꯤ ꯀꯣꯜ ꯇꯧꯔꯛꯂꯒ ꯉꯥꯡꯂꯤ ꯋꯥ ꯃꯌꯥꯝꯗꯣ ꯇꯁꯦꯡꯅ ꯃꯀꯣꯛ ꯉꯥꯎꯔꯤ꯫ ꯏꯁꯥꯎ ꯁꯥꯎꯕ ꯃꯥꯟꯕ ꯈꯣꯟꯖꯦꯜꯗ ꯄꯥꯃꯦꯜꯅ ꯐꯣꯟꯗꯒꯤ ꯉꯁꯥꯏ ꯆꯠꯃꯤꯟꯅꯕ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯆꯟ? ꯏꯃꯥꯟꯅꯕꯅꯦꯃꯤ ꯌꯥꯝꯕꯨꯡ꯫ ꯃꯥꯟꯗꯦꯗ ꯑꯩꯕꯣ꯫ ꯑꯗꯣ ꯌꯥꯝꯕꯨꯡ ꯑꯩꯗꯣ ꯊꯝꯃꯒꯦ, ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯛꯀꯦ꯫ ꯌꯥꯔꯣꯏ ꯊꯝꯕ, ꯏꯔꯥꯡ ꯌꯥꯝ ꯄꯥꯝꯕꯒꯤ ꯑꯉꯥꯡꯅ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩꯒꯤ ꯈꯨꯠꯇ꯫ ꯍꯌꯦꯡꯈꯩ ꯇꯧꯖꯔꯔꯣꯏꯒꯦꯕ꯫ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯇꯧꯔꯝꯃꯗꯤ ꯁꯨꯡꯇꯧ ꯍꯦꯛ ꯇꯧꯖꯔꯔꯣꯏ꯫ ꯍꯧꯖꯤꯛ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤꯀꯣ, ꯑꯗꯨꯒ ꯑꯩ ꯅꯪ ꯀꯣꯜ ꯋꯦꯇꯤꯡ ꯂꯩꯇꯦ ꯑꯗꯨꯝ ꯈꯪꯉꯤ꯫ ꯍꯣꯏ ꯕꯥ꯫ ꯐꯔꯦ ꯊꯝꯃꯣ ꯌꯥꯔꯦ, ꯃꯊꯪ ꯍꯦꯛ ꯊꯦꯡꯅꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ ꯅꯪ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜꯗꯨ ꯀꯛꯊꯠꯈꯤ꯫ ꯁꯤꯡꯌꯦꯜ ꯁꯣꯔꯗꯨ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯐꯃꯨꯡ ꯃꯊꯛꯇꯨꯗ ꯃꯥꯅꯦ ꯇꯥꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯕꯨꯛꯅꯤꯡꯗꯨꯗꯅ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯋꯥꯈꯜꯗ ꯍꯥꯏꯖꯩ ꯀꯩꯅꯣ ꯌꯥꯝꯕꯨꯡꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯍꯥꯟꯈꯩꯗꯒꯤ ꯍꯦꯟꯅ ꯑꯩꯕꯨ ꯁꯦꯟꯅꯕꯒꯤ ꯃꯇꯧ ꯃꯌꯥꯝꯁꯤꯒ ꯇꯣꯏꯅ ꯀꯣꯜ ꯇꯧꯔꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯣꯠꯅꯔꯤꯁꯤꯅ ꯀꯩꯒꯤ? ꯑꯁ, ꯑꯩꯅ
ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯑꯃꯨꯛ ꯈꯟꯕ ꯇꯥꯔꯕ ꯈꯪꯗꯦ ꯇꯧꯔꯤꯁꯦ꯫ ꯁꯤ ꯋꯥꯁꯦ ꯑꯃꯨꯛ ꯇꯝꯆꯥꯅ ꯇꯥꯔꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣꯅ ꯄꯨꯂꯤꯁꯀꯤ ꯋꯥꯍꯪ ꯇꯧꯔꯛꯀꯅꯤ, ꯑꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯒꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯥꯎꯒꯦ ꯍꯥꯏꯗꯣꯏꯕ꯫ ꯋꯥꯈꯜꯗꯨꯁꯨ ꯃꯋꯣꯟ ꯖꯥꯠ ꯖꯥꯠ ꯄꯪꯈꯟꯗ ꯈꯜꯂꯤ꯫ ꯄꯣꯏꯔꯩꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕ, ꯄꯥꯃꯦꯜꯅ ꯀꯔꯤꯒꯤ ꯃꯥꯅ ꯆꯠꯄ ꯊꯕꯛꯇ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯁꯥꯎꯔꯤꯕ? ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯣꯜ ꯊꯝꯒꯦ ꯌꯥꯗꯕ ꯑꯃꯗꯤ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯒꯤ ꯃꯇꯧ꯫ ꯁꯤꯡꯒꯜ ꯑꯃꯨꯛꯁꯨ ꯃꯕꯨꯡꯒꯤ ꯃꯃꯥꯟꯅꯕꯅꯤ, ꯃꯆꯜꯅꯕꯒꯨꯝ ꯅꯨꯡꯁꯤꯕꯒꯤ ꯁꯣꯏꯍꯟꯅꯤꯡꯗꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯅꯨꯄꯤꯁꯤ ꯃꯀꯣꯛ ꯂꯩꯈꯥꯏꯔꯦ꯫